Hello, hello everyone. Hello, Chen Gua. Welcome, welcome. I ahanba live ni. Thank you, like to be baby. Hanjik tarabo. Ai hawai thong bachai na kay nyang charake. Hauramani jerum thongba ingba siga. Ngasi ahanba try torene. Ai live se thaba haibra hai nangai haite. Nungchit deda. Ngasi na ahanba ni. Hello Panthung, welcome, welcome. Ai ahanba live ni. Welcome to Jerry. Kay nyang charake. Chen Gua, thank you. No kre, jam no kre ma. Oh, Panthung hanjik chatlibo. Hanjik chui ko chatpro. Kay gino khangdi chatlise. Oh, manakta phone lay, phone lay. Chen Gua manakta phone ama lay. Chumme. Panthung thagat chari nasu. Ah, Chen Gua jam khangi. Oh, chatradi kentawre. Ashobde dum hairo. Ay ahanba thari ni. Chen Gua ga no yani connect lay nabra connect lay radi laytadi lay minao. Oh, ama to silent tham mai bako. Oh, thamgre. Okay, comment khatang jingage Chen Gua.
Thank you. Ichen gua yam nokhre. Ai blue piu ga haite ko kamai pi de no khangde noi piu ha de ngon de ire ga hairo. Process to ai haite. Oh, hoi phone amana kentoiba. Phone amna live yawba amna live thaba mani panthong duai tawini. Comment iro. Ming acha ming mapada namo aduga moderator thaba aduga okay. Nungsi hoi adumai tawna nungaibani acha. Chen gua ai lei ko. Chiende chiende. Kaya bang ko ai ngatang phone je thammure dunani. Nungsi panthong phwa chen gua acha hoi adumai tawna nungaibani chummi panthong blue pibadi blue pidawriba channel da kuina namchilo aduna moderator thaba ama chongthorakani aduna aduda namchilo ko. Oh thank you panthong dudi. Khodono any connect laina bro laina da bro chen khrabo nungsi hangde ichan ai chen de lai panthong lai aye. Oh ai di chen khrabo malure. Kari kari taunarige aigi life se ahanba su thabanina mi kanam khangdra male. Join lainabani fare fare lairadi. Oh changa connect lainaba kuire oh fare lairadi fare. Aisu hang haurage mathangi live da fajana yenge ado kai lamgino hangbasu birakti. Ai kasagini ichan ichan kai gino. Ai ahanba live ta noi anina support tawbiba yam nungaye. Kasar kaigi kasar ai Lakhipurgini. Ichan Manipurda irang taptharabo.
ꯄꯟꯊꯨꯡꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏ ꯃꯥꯜꯂꯦꯗ ꯄꯟꯊꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯥꯛꯑꯦ ꯏꯆꯦ ꯋꯦꯜꯀꯝ ꯑꯍꯥꯟꯕ ꯊꯥꯖꯕꯅꯤ ꯅꯅꯥꯎꯒꯤꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦ ꯑꯣ ꯂꯛꯈꯤꯄꯨꯔ ꯀꯥꯏꯒꯤ ꯏꯆꯟ ꯑꯩ ꯂꯛꯈꯤꯄꯨꯔ ꯑꯗꯨꯝ ꯃꯅꯥꯛꯀꯤꯅꯤ ꯂꯛꯈꯤꯄꯨꯔ ꯃꯅꯨꯡꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯛꯅꯔꯦ ꯄꯟꯊꯨꯡ ꯅꯣꯡꯃ ꯀꯣꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯦ ꯑꯍꯥꯟꯕ ꯊꯥꯕꯁꯦ ꯏꯁꯩ ꯁꯛꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯑꯩ ꯍꯩꯇꯦ ꯏꯆꯦ ꯑꯣ ꯑꯟꯖꯨ ꯂꯥꯛꯑꯦ ꯑꯩꯗꯤ ꯎꯕꯤꯗꯦ ꯑꯣ ꯎꯏ 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 ꯅꯪ ꯎꯗ ꯌꯥꯕ꯭ꯔꯣ ꯀꯩ ꯍꯤꯟꯖꯥꯡ ꯍꯧꯔꯛꯀꯦ ꯑꯟꯖꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯟꯖꯨ ꯑꯟꯖꯨ ꯄꯟꯊꯨꯡꯅ ꯍꯥꯏ ꯇꯧꯔꯛꯏ ꯄꯟꯊꯨꯡꯅ ꯍꯥꯏ ꯑꯟꯖꯨ ꯅꯃꯁꯇꯦ ꯑꯟꯖꯨ ꯉꯥ ꯊꯣꯡ ꯆꯥꯏ ꯅꯪꯗꯤ ꯉꯥꯛꯇ ꯆꯥ ꯂꯩꯔꯦ ꯅꯍꯥꯟꯁꯨ ꯅꯪꯗꯤ ꯔꯧ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯔꯤꯕꯥꯌꯔ ꯌꯧꯔꯦ ꯈꯔ ꯍꯜꯂꯣ ꯑꯟꯖꯨ ꯀꯁꯥꯔꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯟꯖꯨꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯍꯥꯏ ꯏꯆꯦ ꯏꯟꯗꯤꯌꯥꯅ ꯑꯟꯖꯨ ꯑꯅꯧꯕ ꯃꯤꯁꯤꯡꯁꯦ ꯅꯪꯅ ꯀꯅꯦꯛ ꯇꯧꯔꯣ ꯉꯥꯏꯈꯣ ꯀꯅꯥ ꯀꯅꯥꯗ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯍꯥꯏꯅꯣ ꯍꯩꯕꯅ ꯑꯩꯅ ꯑꯃ ꯏꯆꯦ ꯑꯩ ꯍꯩꯕꯅ ꯕ꯭ꯂꯨꯁꯦ ꯀꯃꯥꯏꯅ ꯄꯤꯗꯣꯔꯤ ꯑꯩ ꯏꯁꯀ꯭ꯔꯤꯟꯁꯤꯗꯁꯨ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯏꯁ ꯂꯣꯛ ꯔꯣꯇꯦꯠ ꯗꯤꯚꯥꯏꯁ ꯕꯦꯛ ꯍꯥꯏꯅ ꯊꯣꯛꯏ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯕ꯭ꯔꯥꯗꯔ ꯑꯥꯔꯖꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯥꯕ ꯐꯖꯅ ꯐꯔꯕꯣ ꯏꯆꯟ ꯒꯣꯋꯥꯅ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯀꯩꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩ ꯆꯠꯂꯒꯦ ꯊꯕꯛ ꯇꯧꯔꯨꯒꯦ ꯀꯣ ꯃꯊꯪ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯖꯅ ꯌꯥꯎꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯆꯟ ꯒꯣꯋꯥꯅ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯏ ꯑꯗꯨꯏ ꯃꯊꯪꯗ ꯄꯟꯊꯨꯡ ꯂꯥꯛꯑꯦ ꯑꯗꯨꯏ ꯃꯊꯪꯗ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯦ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯑꯟꯖꯨ ꯀꯁꯥꯔ ꯑꯩꯁꯨ ꯃꯠꯇ ꯍꯩꯇꯦ ꯚꯥꯂꯣ ꯇꯥꯔꯦ ꯏꯕꯥꯅꯤ ꯃꯥꯟꯅꯩ ꯂꯥꯛꯑꯒ ꯇꯝꯃꯤꯟꯅꯁꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯏꯆꯦꯅ ꯍꯥꯏꯔꯛꯑꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯟꯊꯨꯡ ꯌꯧꯗꯣꯏꯅꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯟꯊꯨꯡ ꯌꯧꯗꯣꯏꯅꯣ ꯍꯥꯏ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯑꯥꯔꯖꯦꯗ ꯍꯥꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯔꯣꯕꯤꯇꯥꯒꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯌꯥ ꯆꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯖꯇꯥꯒꯤꯁꯨ ꯇꯧꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯂꯣꯏꯗꯅ ꯂꯩꯔꯝꯃꯦ ꯑꯥꯔꯖꯦꯅ ꯁꯤꯁꯇꯔ ꯑꯣꯛ ꯑꯣꯏꯅ ꯆꯥꯔꯦ ꯑꯣ ꯑꯥꯔꯖꯦꯒꯤ ꯉꯔꯥꯡꯒꯤ ꯑꯣꯛꯇꯣ ꯉꯁꯤꯁꯨ ꯂꯩꯍꯧꯔꯤ ꯃꯥꯜꯂꯦ ꯐ꯭ꯔꯤꯖꯇ ꯃꯠꯂꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯄꯟꯊꯨꯡꯗ ꯍꯥꯏ ꯇꯧꯔꯛꯑꯦ ꯑꯥꯔꯖꯦꯅ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯏꯊꯔꯛꯑꯣ ꯅꯣꯛꯈ꯭ꯔꯦ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯍꯩꯅ ꯊꯥꯔꯛꯄꯁꯦ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯑꯩꯅꯅꯦ ꯂꯥꯏꯚꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯑꯃꯨꯈꯛ ꯆꯪꯉꯒ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯌꯦꯡꯉꯦꯕ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯌꯥꯗꯦꯕ ꯑꯗꯣ ꯌꯥꯗꯕꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯑꯗꯨꯝ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯗ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯂꯥꯏꯚꯁꯦ ꯌꯥꯊꯣꯛꯈ꯭ꯔꯦꯕ ꯌꯥꯊꯣꯛꯈꯤꯕꯗ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯟꯖꯨ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ
ꯑꯥꯔꯖꯦꯅ ꯁꯤꯁꯇꯔ ꯑꯣꯛ ꯍꯥꯏꯕꯗꯨꯒ ꯅꯣꯛꯂꯤꯅꯦ ꯀꯩꯒꯤ ꯅꯣꯛꯇꯣꯏꯅꯣ ꯆꯥꯋꯣ ꯍꯥꯎꯅ ꯆꯥꯕ ꯍꯩꯅ ꯑꯩ ꯀꯩꯅꯣ ꯆꯥꯏ ꯆꯤꯛꯀꯦꯟꯗꯤ ꯆꯥꯏꯗꯣ ꯑꯣꯛꯇꯤ ꯆꯥꯗꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯋꯣ ꯃꯥꯏ ꯃꯥꯏꯒꯤ ꯑꯄꯥꯝꯕꯅꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯏꯆꯦꯅ ꯍꯥꯏꯔꯛꯑꯦ ꯂꯛꯈꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯎ ꯅꯣꯡꯃ ꯑꯩ ꯀꯩꯅꯣ ꯂꯧꯕ ꯇꯧꯕ ꯃꯇꯝꯗ ꯐꯪꯅꯁꯤ ꯑꯟꯖꯨ ꯀꯁꯥꯔ ꯖꯤꯔꯤꯕꯥꯝ ꯆꯠꯂꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯤꯕ ꯈꯨꯗꯤꯡꯒꯤ ꯅꯄꯥꯝ ꯆꯠꯂꯤꯗꯣ ꯆꯠꯄ ꯌꯥꯔꯣꯏꯗꯨꯒ ꯂꯩꯌꯨ ꯑꯥꯔꯖꯦꯅ ꯍꯥꯏꯔꯦ ꯍꯣꯏ ꯁꯤꯁꯇꯔ ꯆꯨꯝꯃꯤ ꯗꯣꯅꯤ ꯑꯥꯔꯖꯦ ꯁꯤꯁꯇꯔ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯥꯔꯖꯦ ꯑꯩ ꯍꯋꯥꯏ ꯊꯣꯡꯉꯤ ꯃꯨꯛ ꯊꯣꯡꯕ ꯆꯥꯏ ꯑꯃ ꯉꯧꯔꯒ ꯄꯟꯊꯨꯡ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯂꯛꯈꯤꯄꯨꯔꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛ ꯐꯖꯕꯅꯤ ꯐꯖꯩ ꯐꯖꯩ ꯂꯛꯈꯤꯄꯨꯔꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯁꯛ ꯐꯖꯩ ꯄꯟꯊꯨꯡ ꯅꯪ ꯂꯥꯛꯑꯝꯃꯕꯣ ꯀꯁꯥꯔꯗ ꯑꯟꯖꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯑꯥꯔꯖꯦꯅ ꯃꯃꯥ ꯄꯤꯔꯛꯄ ꯉꯥꯔꯤ ꯆꯥꯗ꯭ꯔꯕꯣ ꯁꯤꯁꯇꯔ ꯑꯥꯔꯖꯦ ꯉꯔꯥꯡꯗꯒꯤꯗꯨꯇꯅꯤ ꯆꯥꯏꯗꯣ ꯑꯌꯥꯏꯕꯗꯣ ꯑꯌꯥꯏꯕꯗꯨꯇꯅꯤ ꯆꯥꯏꯕ ꯏꯔꯣꯜꯂꯒ ꯆꯥꯔꯦ ꯉꯔꯥꯡꯗꯩꯗꯤ ꯉꯔꯥꯡꯗꯤ ꯕ꯭ꯂꯣꯛꯇ ꯍꯥꯏꯕꯗ ꯆꯥꯍꯧꯗ꯭ꯔꯦ ꯎ ꯃꯣꯔꯣꯛꯇꯣ ꯑꯩꯉꯣꯟꯗ ꯘꯤ ꯃꯣꯔꯣꯛꯁꯨ ꯄꯤꯔꯛꯑꯦ ꯘꯤ ꯃꯣꯔꯣꯛꯇꯨꯒ ꯃꯦꯠꯂꯒ ꯑꯟꯖꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯥꯎ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯏꯆꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯈ꯭ꯔꯕꯣ ꯇꯨꯃꯤꯟ ꯂꯩꯒꯔꯦ ꯑꯣ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯣꯏ ꯏꯆꯦ ꯂꯩꯔꯤ ꯑꯟꯖꯨꯖꯤꯔꯤꯒꯤ ꯅꯤꯡꯉꯣꯜꯔꯣ ꯃꯅꯤ ꯃꯅꯤ ꯏꯆꯦ ꯑꯟꯖꯨ ꯀꯩꯅꯣꯝ ꯍꯪꯉꯛꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯃꯆꯥ ꯇꯧꯅꯕ ꯄꯟꯊꯨꯡꯅ ꯑꯟꯖꯨꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯃꯅꯤ ꯄꯟꯊꯨꯡ ꯃꯅꯤꯄꯨꯔꯗꯤ ꯑꯟꯖꯨ ꯖꯤꯔꯤꯕꯥꯝꯒꯤꯅꯤ ꯑꯟꯖꯨ ꯀꯁꯥꯔ ꯃꯅꯤ ꯏꯆꯦ ꯑꯥꯔꯖꯦꯅ ꯁꯤꯁꯇꯔ ꯃꯣꯕꯥꯏꯜ ꯃꯐꯝ ꯑꯃꯗ ꯊꯝꯃꯨ ꯁꯤꯁꯇꯔ ꯅꯪ ꯃꯀꯣꯛ ꯉꯥꯎꯔꯕ
ꯁꯤꯁꯇꯔ ꯑꯗꯨꯒ ꯏꯪꯕ꯭ꯔꯣ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯉꯁꯤꯗꯒꯤ ꯉꯔꯥꯡꯗꯒꯤ ꯌꯥꯝ ꯏꯪꯉꯦ ꯉꯔꯥꯡꯗꯒꯤ ꯌꯥꯝ ꯏꯪꯉꯦ ꯉꯁꯤꯁꯨ ꯏꯪꯉꯤ ꯌꯥꯝ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯠꯀ ꯑꯃꯕꯨ ꯊꯣꯛꯇ꯭ꯔꯦ ꯀꯣꯃꯦꯟ ꯏꯔꯣ ꯀꯣꯃꯦꯟ ꯏꯔꯣ ꯄꯟꯗꯨꯡ ꯁꯤꯁꯇꯔ ꯃꯣꯕꯥꯏꯜ ꯑꯠꯆꯥ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯀꯩꯅꯣ ꯇꯧꯍꯜꯂꯒꯦꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯨꯔꯥ ꯕ꯭ꯂꯦꯛ ꯑꯣꯏꯅꯕ ꯕ꯭ꯂꯦꯛ ꯑꯣꯏꯅ ꯊꯝꯕꯁꯤꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯩꯅ ꯅꯣꯡꯝꯕꯗꯨꯒ ꯇꯧꯏꯅꯤ ꯄꯟꯊꯨꯡ ꯑꯥꯔꯖꯦ ꯁꯤꯁꯇꯔ ꯌꯥꯝ ꯂꯥꯏꯚ ꯊꯥꯅꯨꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯐꯣꯀꯁ ꯇꯧ ꯁꯤꯁꯇꯔ ꯑꯣꯀꯦ ꯑꯥꯔꯖꯦ ꯑꯩ ꯑꯍꯥꯟꯕꯅꯤ ꯇꯧꯒꯦ ꯑꯥꯔꯖꯦ ꯂꯥꯏꯚ ꯊꯥꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯡꯖꯕ ꯂꯩꯕ꯭ꯔꯥꯕ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯣ ꯄꯟꯊꯨꯡ ꯕ꯭ꯂꯦꯛ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯁꯛ ꯎꯠꯇꯕꯅꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯤ ꯂꯥꯏꯚ ꯌꯥꯝ ꯊꯥꯅꯔꯤꯕꯣ ꯑꯩ ꯈꯪꯗꯦ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯆꯪꯉꯦ ꯑꯥꯔꯖꯦ ꯁꯤꯁꯇꯔꯅ ꯅ꯭ꯌꯨ ꯆꯦꯅꯦꯜꯅꯤꯅ ꯃꯌꯥꯝꯅꯁꯨ ꯈꯪꯅꯗ꯭ꯔꯤ ꯐꯖꯅ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯑꯥꯔꯖꯦ ꯆꯨꯝꯃꯤ ꯃꯤ ꯃꯌꯥꯝꯅ ꯈꯪꯗꯕꯁꯤꯁꯨ ꯋꯥꯏꯅꯤ ꯑꯟꯖꯨ ꯀꯩ ꯍꯥꯏꯅꯣ ꯑꯟꯖꯨ ꯀꯁꯥꯔ ꯍꯪꯉꯨ ꯍꯪꯉꯨ ꯑꯩꯈꯣꯏꯗꯤ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯩ ꯍꯥꯏꯅꯣ ꯑꯟꯖꯨ ꯅꯪꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯩꯅꯣ ꯑꯩ ꯈꯨꯝꯃꯛꯇꯦ ꯑꯣ ꯅꯪ ꯂꯥꯏꯞꯇ ꯍꯥꯏꯅꯤꯡꯉꯝꯗꯕ ꯌꯥꯏ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯑꯥꯔꯖꯦ ꯑꯩ ꯁꯥꯎꯗꯦ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯟꯖꯨ ꯑꯟꯖꯨ ꯀꯁꯥꯔ ꯀꯩ ꯍꯥꯏꯅꯣ ꯇꯝꯁꯤꯜꯂꯨ ꯍꯪꯉꯨ ꯍꯥꯏꯕꯅꯤ ꯑꯣ ꯑꯠꯆꯥ ꯑꯟꯖꯨꯗꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯂꯣꯏꯔ ꯍꯜꯂꯛꯇꯣꯏꯔꯣ ꯅꯪ ꯌꯨꯝꯗꯒꯤ ꯑꯥꯔꯖꯦꯅ ꯂꯥꯒꯤꯖꯥꯎ ꯈꯪꯕ꯭ꯔꯣ ꯆꯥꯇꯣꯟ ꯀꯩꯗꯧꯔꯦ ꯕ꯭ꯔꯥꯗꯔ ꯈꯪꯉꯤꯌꯦ ꯂꯥꯛꯇꯦꯅꯦ ꯂꯥꯒꯤꯖꯥꯎꯗꯣ ꯑꯩꯒꯤꯗꯒ ꯂꯥꯛꯄꯤꯗꯦ ꯃꯥ ꯈꯪꯉꯝꯃꯣꯏꯗ ꯑꯩ ꯊꯥꯅꯤ ꯍꯥꯏꯅ
ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯃꯌꯥꯝꯅ ꯁꯥꯎꯅꯕ꯭ꯔꯥꯕ ꯑꯩ ꯈꯪꯗꯦꯀꯣ ꯑꯟꯖꯨꯒ ꯁꯥꯔ ꯃꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯠꯆꯥ ꯃꯤ ꯂꯩꯇꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯆꯠꯊꯣꯛꯎꯔꯣ ꯑꯟꯖꯨ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯅꯉꯣꯟꯗ ꯑꯥꯔꯖꯦꯅ ꯁꯤꯁꯇꯔ ꯁꯥꯎꯕꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯁꯥꯎꯗꯤ ꯑꯠꯆꯥ ꯑꯠꯆꯥ ꯃꯤꯅ ꯁꯥꯎꯕ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯅꯕꯗꯣ ꯍꯥꯏꯕ ꯑꯩ ꯑꯟꯖꯨ ꯀꯁꯥꯔ ꯍꯣꯏ ꯑꯥꯔꯖꯦꯅ ꯑꯩꯗꯤ ꯁꯞꯄꯣꯔꯇꯔꯅꯤ ꯁꯤꯁꯇꯔ ꯁꯦꯁ ꯀꯩꯒꯤ ꯅꯪ ꯁꯞꯄꯣꯔꯇꯔ ꯑꯣꯏꯕ ꯅꯪꯗꯤ ꯐꯖꯅ ꯒꯣꯠ ꯑꯣꯏꯔꯦ ꯑꯥꯔꯖꯦ ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇꯁꯨ ꯌꯦꯡꯉꯤ ꯔꯥꯖꯦꯟ ꯁꯤꯡꯍ ꯍꯥꯏ ꯔꯥꯖꯦꯟ ꯁꯤꯡꯍ ꯏꯕꯥꯏꯔ ꯈꯪꯗꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯥꯔꯖꯦꯁꯦ ꯑꯩ ꯎꯕꯤꯗ꯭ꯔꯣ ꯑꯥꯔꯖꯦ ꯑꯟꯖꯨ ꯀꯁꯥꯔꯅ ꯎꯕꯤꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯑꯩ ꯎꯕꯤꯗ꯭ꯔꯣ ꯑꯩꯅ ꯔꯥꯖꯦꯟ ꯁꯤꯡꯍ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯉꯥ ꯑꯌꯥꯏꯕ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏ ꯑꯥꯔꯖꯦ ꯁꯤꯁꯇꯔꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯀꯞꯄꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯅꯣꯛꯑꯝꯕꯗꯒꯤ ꯑꯗꯨꯝ ꯅꯣꯛ ꯀꯞꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯔꯛꯇꯅ ꯗꯣꯅꯤ ꯑꯗꯨꯝ ꯉꯥꯡꯅ ꯑꯗꯨꯝ ꯅꯣꯛꯅ ꯉꯥꯡꯉꯝꯕꯗꯒꯤ ꯀꯞꯊꯣꯛꯈ꯭ꯔꯦ ꯑꯥꯔꯖꯦ ꯑꯕꯦꯝꯃꯗꯣ ꯈꯨꯅꯨꯡꯁꯤꯝꯅꯤꯅꯦ ꯆꯥꯛꯁꯨ ꯐꯖꯅ ꯃꯈꯨꯠꯅ ꯂꯧꯔꯒ ꯆꯥꯏꯅꯦ ꯃꯥꯗꯤ ꯃꯌꯥꯏꯗ ꯐꯖꯅ ꯐꯝꯃꯒ ꯉꯔꯥꯡꯅꯦ ꯃꯃꯥꯅ ꯈꯨꯖꯤꯟ ꯁꯤꯛꯂꯛꯑꯦ ꯍꯥꯏꯗꯣ ꯑꯥꯔꯖꯦꯅ ꯑꯟꯖꯨꯁꯦ ꯁꯤꯁꯇꯔ ꯀꯧꯔꯒꯦꯀꯣ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯥꯔꯖꯦ ꯀꯧꯋꯣ ꯁꯤꯁꯇꯔ ꯀꯧ ꯌꯥꯏ ꯑꯟꯖꯨ ꯑꯥꯔꯖꯦꯅ ꯁꯤꯁꯇꯔ ꯀꯧꯔꯒꯦ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯃꯃꯥꯅ ꯇꯧꯔꯤꯅꯤ ꯍꯣꯏꯕ ꯑꯉꯥꯡꯅꯤꯅ ꯈꯪꯕ꯭ꯔꯀꯣ ꯉꯥꯡꯉꯤꯅꯤꯅ ꯃꯣꯏ ꯊꯣꯛꯄ ꯄꯦꯞꯄ ꯄꯦꯞꯄ
अंजू कसार चैनल पाइब्रो आरजे पाइबनी आरजे अंजू कसार चैनल पाइबनी येनम सांगे सांगे तिचौ अंजू आरजेदा नंग अमता कनो तौबिगो जॉइन तौबिगो आरजे हलकचनी हलकनी मा ब्लू पीबा हईब्रो इबो खंग खंगना हंगईरो आरजे ओ अदुदी सपोर्ट तौरलो आई रिटर्न तौरके सिस्टर कोना अंजू काय चखरे अंजू लेब्रा आरजेदा सपोर्ट अमता तौबिगो अदो आरजे मा सोइदना तौजरकनी ओके लाइको हरे राजेन सिंगाना अर्जेना मचा तोंदो याम नुसिये थैंक यू अगी लाइफबो मी लोई चतखरबो मांगरबो क्वांग चेंजरबो हंगे फोन वारी सारी जादे हंजिक फोन वारी का सानानु कमेंट ही रो फोन वारी का साना बजादे आरजे दुनी ने मी लेते कुछ संगे जेरो बितागी लाइफ थारिबो लोइरबो तिचौ जेरो बितागी लाइफ थारिबो कना कना थानरिगे
ꯁꯕꯖꯦꯛꯁꯨ ꯁꯤꯜꯆꯔꯒꯤꯅꯤ RJ block sound 9 ꯃꯃꯥꯡꯒꯤꯗꯨꯔꯣ ꯉꯁꯥꯏꯒꯤ ꯕ꯭ꯂꯣꯛꯇꯨꯔꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯚꯁꯤꯔꯣ ꯂꯩꯀꯣ ꯂꯩꯀꯣ ꯚꯨꯠ ꯇꯨꯃꯥꯏꯅ ꯂꯩꯀꯣ ꯂꯩꯀꯣ ꯍꯥꯏ ꯑꯗꯨ ꯌꯥꯗꯦꯀꯣ সাউন্ড আছে আচ্ছা আচ্ছা থাকলে ভালো লাইভꯗ হাইবনি ꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯕ RJ सुनसे अच्छा बालो बालो रोपिता दीदी लाइव शेषनी साउंड ऐसे ऐसे RJ फना दुम नुंगाए खोइसे ट्रेवलर दादा दुम दंग लादी नुंगाएगदनी उसाई चे लाइव कोराटो अच्छा ꯑꯩ ꯆꯠꯂꯨꯏꯅꯦ ꯆꯦ ꯎꯁꯥꯒꯤꯗ ꯉꯔꯥꯡꯂ ꯉꯁꯤꯔ ꯆꯦ ꯎꯁꯥꯒꯤ ꯀꯣꯃꯦꯟꯗꯣ ꯄꯥꯕ ꯊꯦꯡꯃꯟꯈꯤꯗꯅ ꯑꯩꯒꯤ ꯁꯨꯡꯖꯧ ꯌꯧꯔꯛꯇꯦ ꯃꯤꯅꯤꯠ 35ꯔꯣꯝ ꯀꯨꯟꯔꯣꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯏ ꯑꯩ ꯋꯥꯃꯟꯒꯤꯅ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯆꯦ ꯎꯁꯥꯗ ꯃꯌꯥꯝ ꯀꯧꯋꯦ ꯆꯦ ꯎꯁꯥꯅ ꯁꯨꯡꯖꯧ ꯌꯧꯔꯛꯇꯦ ꯑꯩꯗꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯊꯣꯛꯂꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯦ ꯎꯁꯥ ꯑꯩ ꯆꯠꯂꯒꯦꯅ ꯀꯩꯅꯣ ꯁꯖꯤꯁꯦ ꯀꯩꯗꯧ ꯍꯥꯏꯅꯣ RJ yoga ꯇꯧꯈꯔꯦ ꯁꯥꯏꯀꯜ ꯊꯧꯔꯒ ꯃꯦꯗꯤꯇꯦꯁꯟ ꯊꯧ ꯐꯕꯅꯤ RJ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯔꯤ ꯆꯥꯗꯣꯔꯤꯒꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯇꯣꯔꯤꯒꯦ ꯆꯤꯆꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ RJ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅ ꯀꯔꯤ ꯆꯥꯗꯣꯏꯕ ꯖꯦꯟ ꯂꯥꯕ ꯊꯥꯔꯛꯑꯦ ꯆꯥꯍꯧꯔꯣ ꯋꯦꯗꯔꯁꯨ ꯐꯔꯤꯉꯩꯁꯤꯒ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯉꯥꯔꯤ ꯑꯌꯥꯏꯕꯗꯣ ꯑꯗꯨꯗꯣ ꯆꯥꯗꯣꯏꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯏꯔꯣꯜꯂꯒ ꯏꯔꯣꯟꯕꯗꯣ ꯄꯦꯟꯅ ꯆꯥꯕ ꯂꯣꯏꯗꯦ ꯑꯣ ꯕ꯭ꯂꯣꯛꯇ ꯆꯥꯇꯣꯟ ꯍꯩ ꯏꯔꯣꯝꯕꯁꯨ ꯍꯥꯎꯕꯅꯤ ꯁꯤꯁꯇꯔ ꯍꯥꯎꯋꯤ RJ ꯏꯔꯣꯝꯕꯅꯦ ꯆꯥꯒꯦ ꯍꯥꯏꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯆꯥꯇꯣꯟ ꯂꯥꯎꯗꯅ ꯂꯥꯎ
ꯉꯥꯔꯤ ꯃꯌꯥꯝꯗꯨꯒ ꯑꯗꯨꯏꯗꯤ ꯎ ꯃꯣꯔꯣꯛꯀꯒꯤ ꯃꯣꯔꯣꯛꯀꯗꯣ ꯄꯠꯈ꯭ꯔꯅꯦꯅꯅꯦ ꯑꯇꯦꯛꯄ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯄꯥꯝꯃꯨꯔꯤꯕ ꯑꯗꯨꯗꯣ ꯑꯗꯨꯒꯅꯦ ꯑꯉꯥꯡꯁꯤꯁꯨ ꯀꯞꯁꯜꯂꯛꯏꯅꯤ ꯑꯗꯩꯗꯤ ꯍꯌꯦꯡꯅ ꯖꯦꯅꯝꯗꯣ ꯂꯩꯔꯤꯉꯩꯗ ꯎꯇꯤ ꯆꯥꯍꯧꯔꯅꯤ ꯔꯥꯖꯦꯟ ꯕ꯭ꯂꯨ ꯄꯤꯕ ꯇꯝꯃꯨ ꯂꯧꯊꯣꯛꯄꯁꯨ ꯇꯝꯃꯨ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛ ꯊꯥꯕ ꯍꯩꯔꯕꯩꯅ ꯈꯔ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯇꯝꯃ ꯇꯝꯃꯒ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯒ ꯏꯍꯥꯟ ꯍꯥꯟꯅ ꯏꯆꯟ ꯒꯣꯋꯥ ꯂꯥꯛꯑꯝꯃꯤ ꯏꯆꯟ ꯒꯣꯋꯥꯒ ꯄꯟꯊꯨꯡꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯏꯗꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯦ ꯑꯥꯔꯖꯦꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯥꯔꯖꯦꯅ ꯍꯥꯏꯠ ꯇꯧꯕꯁꯨ ꯇꯝꯃꯨ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯗꯤꯐꯦꯟꯗꯔꯁꯨ ꯃꯊꯧ ꯇꯥꯏꯅꯦ ꯑꯩꯒꯤ ꯗꯤꯐꯦꯟꯗꯔꯁꯦ ꯍꯥꯏꯠ ꯇꯧꯕꯁꯨ ꯇꯝꯃꯨ ꯕꯕꯜ ꯊꯣꯛꯄꯗꯨꯁꯨ ꯍꯩꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯀꯣꯃꯦꯟ ꯅꯥꯏꯔꯦ ꯑꯥꯔꯖꯦ ꯖꯥꯠ ꯖꯥꯠ ꯃꯤ ꯂꯥꯛꯄꯅꯤꯀꯣ ꯂꯥꯏꯚꯁꯦ ꯍꯣꯏꯅꯦ পয়লা পয়লা কৈতনি মানুহ আইতো আমি মানুষ মাতছে আচ্ছা লম্বা মাতিব না রে রাখি দিলা ফোনটা ꯑꯩ ꯂꯥꯏꯚꯁꯦ ꯉꯥꯏꯍꯥꯛꯇꯪꯒ ꯊꯥꯒꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅꯤꯠ 10ꯃꯨꯛꯇꯪꯒ ꯊꯥꯒꯦ ꯑꯗꯨꯗꯨꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯃꯤꯁꯨ ꯂꯥꯛꯇꯕꯅꯤꯅ ꯅꯣꯏꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯍꯥꯟꯕꯅꯤꯅ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯊꯥꯔꯒ ꯌꯦꯡꯒꯦ ꯊꯥꯎ ꯃꯤ ꯂꯥꯛꯀꯅꯤ ꯑꯠꯆꯥ ꯍꯣꯏ ꯍꯣꯏ ꯁꯤꯁꯇꯔ ꯑꯥꯔꯖꯦꯒꯤ ꯃꯨꯛꯕꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯔꯖꯦ ꯚ꯭ꯌꯨꯗꯤ ꯃꯨꯛꯕꯥꯡꯗ ꯂꯩꯔꯦ ꯑꯣꯏꯕꯣ ꯑꯣꯏꯕꯣ ꯉꯁꯤ ꯏꯪꯕ꯭ꯔꯣ ꯑꯗꯨꯒ ꯑꯥꯔꯖꯦ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯤ ꯂꯩꯇꯗꯅ ꯚꯨꯠ ꯉꯥꯛꯇ ꯊꯣꯛꯑ ꯂꯩꯔꯦ ꯉꯁꯥꯏꯗꯤ ꯃꯤ ꯂꯩꯇꯗꯅ ꯂꯩꯔꯝꯃꯤꯅꯤ ꯗꯨꯏꯇ ꯆꯣꯂꯥꯏꯁꯦ ꯄꯥꯒꯜ ꯑꯣꯏꯕꯣ यूट्यूब ने पागल बना दिया रे आरजे ओइमा इचे मोमिता वेलकम आरजे हरावरे मतोंदा लेरमबदगी कंप्रेक कंगदना चे मोमिताना वेलकम राजेन सिंह मोमिता हाय चे मोमिता नोखरे चे मोमिता मनी ꯑꯥꯔꯖꯦꯁꯦ ꯉꯁꯥꯏꯗꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯅꯤ ꯑꯗꯨꯒ ꯆꯤꯆꯧꯒ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯇ ꯇꯝꯅꯔꯦ ꯉꯁꯥꯏꯇ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯁꯨꯁꯃꯤꯇꯥ ꯑꯩꯒꯤꯁꯨ ꯄꯤꯔꯣ ꯑꯆꯥꯄꯣꯠ
ꯏꯁ ꯑꯆꯥꯄꯣꯠ ꯄꯤꯔꯣ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯂꯣꯏ ꯁꯤ ꯇꯥꯔꯦ ꯋꯥꯏꯇꯤꯗ ꯏꯃꯥꯏ ꯄꯦꯝꯃ꯫ ꯑꯩꯗꯤ ꯃꯪꯗꯅꯦ ꯚꯤꯗꯤꯑꯣ ꯏꯗꯤꯠꯀ ꯇꯧ ꯌꯥꯏ ꯁꯤꯅꯤ꯫ ꯃꯃꯤꯠꯇ ꯋꯥꯏ ꯍꯥꯏ ꯔꯥꯖꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯐꯔꯕꯣ? ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯎꯝ ꯔꯥꯖꯦꯟꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯑꯆꯥ ꯎꯁꯥꯒꯤ ꯂꯥꯏꯐ ꯊꯥꯔꯤ꯫ ꯑꯥꯔꯖꯦꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯔꯝꯕ ꯒꯥꯔꯤꯗ ꯂꯥꯛꯂꯤꯅꯣꯌꯦ? ꯅꯣꯛꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯒꯥꯔꯤꯗ ꯂꯥꯛꯏꯅꯣꯌꯦ? ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯅꯔꯒꯦ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯆꯤꯆꯧꯅ ꯍꯥꯏꯔꯦ ꯔꯥꯖꯦꯟ ꯁꯤꯡꯍꯅ ꯑꯩꯗꯣ ꯃꯃꯤꯡꯗ ꯍꯥꯏꯒꯦ ꯒꯤꯇꯥ ꯇꯣꯔꯒꯥꯔꯤ ꯍꯥꯏꯁꯦ ꯁꯨꯁꯃꯤꯇꯥ ꯑꯣ ꯑꯩ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ꯫ ꯑꯄꯤꯛꯄꯁꯦ ꯀꯟꯅ ꯀꯞꯄꯛꯏꯕ ꯄꯦꯟꯁꯤꯜ ꯃꯨꯜꯂꯦꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯃꯨꯟꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯆꯧ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯂꯨ ꯈꯥꯃꯦꯟ ꯉꯧꯔꯦ ꯑꯃꯦꯠꯄꯤ ꯑꯃꯒ ꯇꯧꯔꯒ ꯉꯥ ꯑꯃꯒ ꯃꯣꯃꯤꯠꯅ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯥꯔꯖꯦ ꯑꯩ ꯁꯥꯏꯀꯦꯜꯗ ꯂꯥꯛꯏ꯫ ꯔꯥꯖꯦꯟ ꯁꯤꯡꯍ ꯅꯣꯛꯈ꯭ꯔꯦ ꯃꯣꯃꯤꯇꯥ ꯀꯧꯔꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯆꯝꯊꯣꯡ ꯆꯥꯔꯦ ꯑꯣ ꯆꯝꯊꯣꯡ ꯍꯥꯎꯕꯅꯤ꯫ ꯑꯥꯔꯖꯦꯅ ꯔꯥꯖꯦꯟꯁꯦ ꯀꯅꯥꯅꯣ ꯁꯤꯁꯇꯔ? ꯑꯥꯔꯖꯦ ꯔꯥꯖꯦꯟꯁꯦ ꯑꯅꯨ ꯁꯤꯡꯍꯅꯤ꯫ ꯔꯥꯖꯦꯟ ꯁꯤꯡꯍ ꯑꯩ ꯏꯔꯣꯟꯕ ꯎꯔꯤ ꯑꯂꯨ ꯏꯔꯣꯟꯕ ꯍꯥꯎꯔꯝꯃꯅꯤ ꯑꯁꯤꯒ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯅ ꯂꯩꯕꯁꯤꯒꯅꯦ ꯀꯣꯂꯨ ꯍꯋꯥꯏ ꯃꯔꯨ ꯊꯣꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯆꯥꯟꯅꯗꯕꯩꯔꯥ ꯈꯪꯗꯦ ꯑꯗꯣ ꯉꯁꯥꯏ ꯁꯨꯖꯇꯥꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯂꯨ ꯍꯋꯥꯏ ꯃꯔꯨ ꯎꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯀꯣꯂꯨ ꯍꯋꯥꯏ ꯃꯔꯨꯗꯣ꯫ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯟ ꯅꯣꯛꯀꯅꯨ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯥꯔꯖꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯔꯥꯖꯦꯟꯅ ꯊꯣꯏꯕꯤ ꯁꯦꯀ꯭ꯔꯦꯠ ꯗꯣꯟ ꯁꯦ ꯑꯣꯀꯦ 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 ꯆꯦ ꯃꯣꯃꯤꯇꯥ ꯀꯩꯅꯣꯅꯦ ꯏꯪꯈ꯭ꯔꯁꯤꯒ ꯑꯥꯔꯖꯦꯅ ꯀꯣꯜ ꯗ꯭ꯔꯤꯡ ꯄꯤꯔꯛꯑꯦ꯫ ꯆꯦ ꯃꯣꯃꯤꯇꯥꯅ ꯊꯛꯈ꯭ꯔꯦ ꯍꯣꯏ ꯑꯥꯔꯖꯦꯅ ꯑꯣꯀꯦ ꯑꯣꯀꯦ ꯏꯇꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯆꯦ ꯃꯣꯃꯤꯇꯥ ꯉꯥ ꯊꯣꯡꯕ ꯆꯥꯏ꯫ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯎꯅꯤ ꯑꯥꯔꯖꯦ ꯆꯦ ꯃꯣꯃꯤꯇꯥ ꯅꯣꯛꯀꯔꯦ ꯅꯣꯛꯀꯅꯨ ꯅꯪꯁꯨ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯗꯨꯏꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯥꯏꯞ ꯇꯧꯔꯛꯏꯁꯦ ꯅꯪꯁꯨ ꯀꯧꯔꯛꯀꯅꯨ꯫ ꯆꯦ ꯃꯣꯃꯤꯇꯥ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯍꯥꯞꯇ꯭ꯔꯕꯣ ꯍꯥꯏꯗꯤ ꯅꯣꯏ ꯂꯥꯏꯐꯇ ꯊꯥꯅ ꯂꯩꯔꯕ ꯍꯥꯏꯕ?
ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯀꯧꯔꯛꯀꯅꯨ ꯃꯤꯇꯥꯒꯤꯅꯤ ꯁꯤ ꯇꯥꯔꯦ ꯑꯩ ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯥꯔ ꯌꯧꯔꯛꯑꯦ 이거 ꯃꯅꯤꯆꯦ ꯑꯗꯣ ꯇꯥꯛꯄꯤꯔꯛꯑꯣꯕ ꯀꯩꯀꯩꯅꯣꯗꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯗꯣ ꯈꯔ ꯈꯔ ꯇꯥꯛꯄꯤꯔꯛꯑꯣ ꯃꯆꯥꯇꯣꯟ ꯀꯟꯅ ꯁꯥꯟꯅꯔꯤ ꯑꯟꯖꯤ ꯑꯥꯔꯖꯦ ꯋꯥꯔꯦ ꯑꯥꯔꯖꯦ ꯖꯤꯝꯒ ꯁꯥꯟꯅꯔꯦ ꯕ꯭ꯔꯗꯔ ꯋꯥꯕ ꯌꯥꯗꯦ ꯋꯥꯕ ꯌꯥꯗꯦ ꯀꯅꯥꯅꯣ ꯁꯤꯅ ꯕ꯭ꯂꯨꯁꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯆꯦ ꯃꯣꯃꯤꯇꯥ ꯃꯤꯒꯤ ꯃꯃꯤꯡꯁꯤꯒ ꯑꯩꯅ ꯉꯥꯏꯍꯥꯛ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯗꯨꯑꯣꯏꯗꯤ ꯑꯦꯠ ꯑꯦꯁ ꯑꯦ ꯃꯣꯗꯦꯔꯦꯇꯔꯁꯤꯒ ꯅꯝꯗꯣꯏꯔꯥ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯑꯥꯔꯖꯦ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯊꯥꯔꯣꯏ ꯍꯌꯦꯡ ꯊꯥꯕ ꯌꯥꯔꯗꯤ ꯊꯥꯅꯤ ꯑꯗꯨꯗ ꯃꯤ ꯃꯦꯠꯄ ꯍꯩꯇꯦ ꯇꯝꯒꯦ ꯇꯧꯕꯅꯦ ꯃꯤꯗꯨꯒꯤ ꯃꯤꯡꯗ ꯅꯝꯃꯒ ꯑꯗꯨꯑꯣꯏꯗꯤ ꯕ꯭ꯂꯨ ꯑꯣꯏꯗꯦꯕ ꯑꯥꯔꯖꯦ ꯁꯤꯁꯇꯔ ꯇꯥꯏꯝ ꯑꯞ ꯑꯣꯏꯔꯦ ꯆꯠꯂꯦ ꯐꯔꯦ ꯐꯔꯦ ꯑꯥꯔꯖꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯑꯣꯡ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯒ ꯌꯥꯎꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯑꯥꯔꯖꯦ ꯕ꯭ꯂꯨꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯦꯅꯦꯖꯤꯡ ꯃꯣꯗꯦꯔꯦꯇꯔ ꯍꯥꯏꯅ ꯑꯃꯈꯛ ꯀ꯭ꯂꯤꯛ ꯇꯧꯈ꯭ꯔꯦ ꯂꯥꯛꯏꯁꯤꯗꯤ ꯌꯦ ꯍꯩꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯅꯪꯉꯣꯟꯗꯁꯨ ꯄꯤꯊꯣꯛꯀꯦ ꯍꯩꯔꯤꯉꯩꯁꯤꯒ ꯍꯩꯕꯅ ꯂꯣꯏꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯃꯤꯡ ꯊꯦꯡꯂꯣ ꯑꯗꯨꯒ ꯑꯣꯞꯁꯟ ꯑꯅꯤ ꯊꯣꯛꯄꯗꯨꯗ ꯃꯈꯥꯗ ꯊꯦꯡꯂꯣ ꯑꯣꯀꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯩꯔꯦ ꯌꯥꯝ ꯍꯩꯔꯦ ꯑꯌꯥ ꯃꯆꯥꯇꯣꯟ
ꯑꯗꯨ ꯔꯤꯃꯨꯚ ꯇꯧꯕꯁꯨ ꯇꯝꯃꯣ ꯑꯣꯀꯦ ꯌꯥꯔꯦ ꯆꯤꯃꯨꯛꯇ ꯅꯪꯒꯤꯁꯨ ꯑꯃ ꯇꯥꯏꯞ ꯇꯧꯔꯣ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯕ꯭ꯂꯨꯗꯣ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯇꯝ ꯂꯩꯅꯕ꯭ꯔꯥ ꯑꯩ ꯈꯪꯗꯦꯕ ꯑꯣ ꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯊꯣꯛꯑꯦ ꯊꯣꯛꯂꯦ ꯎꯁꯥ ꯂꯣꯏꯗ꯭ꯔꯤ ꯃꯤ ꯂꯥꯛꯑꯣ ꯏꯆꯦ ꯎꯁꯥꯒꯤ ꯂꯥꯏꯚꯇꯣ ꯀꯨꯏꯕꯅꯤꯅꯦ ꯂꯥꯏꯚꯇ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚ ꯌꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯂꯥꯏꯚꯁꯨ ꯌꯥꯎꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯆꯦ ꯇꯈꯦꯜꯒꯤ ꯂꯥꯏꯚꯇꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯗꯦꯕ ꯂꯥꯏꯚꯇꯣ ꯍꯧꯖꯤꯛꯁꯦ ꯈꯔ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯚꯇꯣ ꯑꯗꯨ ꯑꯩꯅ ꯂꯥꯏꯚꯇꯣ ꯍꯦꯛꯇ ꯑꯩꯅꯅꯦ ꯆꯪꯍꯧꯗꯕ ꯎꯁꯥ ꯂꯣꯏꯗ꯭ꯔꯤ ꯃꯤ ꯂꯥꯛꯑꯣ ꯋꯥꯠ ꯇꯥꯏꯝ ꯀꯌꯥ ꯁꯨꯔꯒꯦ ꯆꯦ ꯀꯥꯏꯗꯩꯅꯣꯗ ꯋꯥꯠ ꯇꯥꯏꯝꯒ ꯌꯥꯎꯗ꯭ꯔꯤꯗ ꯀꯌꯥꯅꯣ ꯁꯨꯗ꯭ꯔꯤꯗ 32ꯔ ꯀꯌꯥꯅꯣ ꯑꯗꯨꯇꯅꯤ ꯂꯥꯏꯚ ꯃꯤ ꯃꯇꯝ ꯍꯦꯟ ꯊꯨꯡꯅꯗꯦ ꯃꯅꯤꯅꯦ ꯊꯥꯈꯤꯅꯨ ꯈꯔꯅꯤ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯊꯥꯔꯣꯏꯗ ꯍꯥꯏꯗꯤ ꯈꯔꯅꯤ ꯌꯦꯡꯈꯤꯒꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯑꯗꯨꯝ ꯅꯝꯁꯤꯜꯂꯨꯕꯅꯤ ꯅꯝꯁꯤꯟꯕꯗꯨꯒ ꯌꯥꯔꯦꯅ ꯑꯩꯅ ꯍꯔꯥꯎꯃꯟꯈꯤꯅ ꯑꯗꯨꯝ ꯆꯪꯉꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯑꯒꯦꯅ ꯂꯩꯊꯣꯛꯏꯅꯤ ꯍꯣꯏ ꯍꯣꯏꯅꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯁꯨ ꯂꯥꯛꯑꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯨ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯕꯗꯨꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯤ ꯌꯥꯝ ꯃꯐꯝꯗ ꯆꯠꯂꯝꯒꯅꯤ ꯏꯇꯥ ꯀꯣꯛ ꯆꯤꯛꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯧꯔꯅꯨꯀꯣ ꯆꯧ ꯅꯪꯁꯨ ꯑꯝꯇ ꯍꯥꯏꯌꯣ ꯃꯣꯏꯒꯤ ꯂꯥꯏꯚꯇꯨꯒ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯔꯤꯑꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯇꯥ ꯎꯁꯥꯗ ꯑꯃꯨꯛꯇꯪ ꯑꯩ ꯌꯥꯎꯔꯤꯅꯦ
ओ मैम जारे जारे आई लाए चे मोमिता बाय ओइरगे आइरो लाए लाए कनो तौरे आई ngahak नेट तटलुरे आरजे अमु हना लामे थैंक यू आरजे आरजे उपाय नाय कपखरे उपाय नाय आमियो नौतुन तो किता को टांगो तो नेट आज के हमारे धोखा दिसे ऐसे आरजे चोंगे नेट तटलुरे लाए 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 आरजे चे उसागी लाइव लोइग्रबो ওরকম করিও না আচ্ছা ঠিক আছে আমি খেয়াল রাখবো ওকে লাও 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 ম্যাম লাও চুপ না দে इचे उसागी गाड़ी जाम होरे अदु सिगा अमुक लागिबा ओके आरजे नंगजु थोंगनबा चेंजाबदा वारे अनु सिंगा बेदान सुंदर पिक्चर थैंक यू कैनोगिनी अक्षरधाम टेम्पल की गेट किनी अक्षरधाम टेम्पल गेट किनी दो इना वीडियो दो थांगलके तबदो थांगत्रि हजिबाव चे मोमिता तल्लबो जामना ननावगिसे आमी आसेरे तुम्ही किता लागी आइसे मेगी मा तो नहीं से जेऊ मनु सिंगा इता आइते पारेनानी पारेगो आरजे अमुक चटख्रबा आरजे अमुक चटख्रमाले आरजे चटख्रबा मनु सिंगा आमियो आइताम आई जाओ आरो के आसे ओ आरजे आसे चिमोमिता तंदेदा उंगना लैरफाव ngairamdida susita थैंक यू चे थैंक यू चे आइसु लाकपनी लाइव ता दो चेने वीडियो थांगत्रबा बमबो चिरोबिता की वीडियो लागते लाइव तनी दो चिरोबिता की लाइव ती फुल जावी नो खरे उंगना लैरफाव ngairamliduti एना थागत पिक्चरी म्यामा दुगी जानो कनो हौना पाउ सुस्मिता ओके चे हाइरो दुमाइना खरा खरा अइना आरजे कमेंट लिखो मीना तारी सिरनी कई मरोनो न हाइरअनीने बेंगोली से नमगा फर्स्ट क्लास आई ताइको ओके चेवमिताना थागली लब लब लाइक पिरे हमारा ब्लू देव सिस्टर अतोमी मचा ओइसिरे अमियो राखो राखो एखन दिमु आरजे की जैकेट थोनबीरगे से न्यू ईयर चंगकपगी आरजे जेंगो नंग जैकेट तो लिसलो लुम्ब्रो जेंगो अनु सिंगा मसला तारे आए आरजे लिखो लिखो आरजे काइनो अनु सिंगा कई हाइनो पतिथान मतलब मेवरे तौरिसे ngaiखो
ꯉꯥꯏꯈꯣ ꯁꯨꯁꯃꯤꯇꯥ ꯄꯤꯔꯛꯄ ꯄꯣꯠꯁꯤꯡꯗꯣ ꯐꯖꯅ ꯆꯥꯔꯝꯒꯅꯤ ꯍꯧꯒꯠꯄꯇ ꯉꯥꯏꯔꯤꯍꯦ ꯑꯥꯔꯖꯦꯝꯀꯣ ꯃꯥꯡꯈ꯭ꯔꯦ ꯃꯥ ꯕ꯭ꯂꯨ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯁ꯭ꯋꯟꯗ ꯕꯦꯂꯥꯕꯦꯇꯤ आरजे न्यू ईयर की ब्लू जैकेट फजैको कहीं आरजे कमेंट लाक्ट्रिसे माने इदन तविरा चे ममता आरजे कमेंट इरक्प्रा आई उदे ꯑꯩꯒꯤꯁꯤꯒ ꯃꯥ इरक्ट्रिरा खंगदे थोकते अनुसिंगा अमियासे थाकोते ओ आरजे की जैकेट लिटख्रे जैकेट लागिसे एखन ठंडा लागतना ओइतो जैकेट पाइसे आरजे आमी गिफ्ट दिसे आरजे बेंगोली से तादरा नंग बेहोश को ओइगिनु ꯑꯩ ꯉꯁꯤꯗꯤ ꯃꯤ ꯄ꯭ꯔꯣꯡꯁꯦꯂꯔꯅ ꯕ꯭ꯂꯨ ꯉꯥꯛꯇ ꯉꯥꯏꯍꯜꯂꯒꯦꯍꯦ ꯑꯣ ꯂꯥꯛꯑꯦ आरजेगी लाए चे मोमिता आरजेगी लाए निता लाकलीसिदी लाए चे अमी जयर बाय तो दीदी आसे नमस्कार दादा थैंक यू आरजे न्यू ईयर की करी पार्टी नो चे मोमिता न्यू ईयर की करी प्लान नो कोई चना दोइरो आरजे मोमिता बाय राजेन सिंगा चट खरनुदा मीगा लेतबसिगा इता वारी चे लोरे तविसे अनुसिगना आरजे राजेन दादा एक टू वेट करो उनता बाय ओइगिनुदा राजेन दोनी हाइदो काइसे काइनो अनुसिंगा गुली आई गुली का खंगदे को होरेन लाइट से था लोबदा मु भत लाउन का अमनने चे ममता गुली से कमाई खंगिनो गुली से खंगदे आई गुली मरी गुली मंगा चटखसनु चनिंगबा चनिंगबा चटलोए ओय ओय सिस्टर गिफ्ट सुंदर होइसे इचे मोमिता अनुसिंगा सानरी मा कना सानरी चे मोमिता मीरो आई ममा अइंगोन हंजिरेसे मी मरी ख चार गोली मी मरी ख लई मरी ख मी क्या लई है गुली दुनी अच्छा अच्छा अदुनी आरजे खुसंदोर चे मोमिता हाई रहे अवोइबा एंजल लाए हाय सुस्मिता वेलकम वेलकम एंजल वेलकम आई अहनबा लाइव नी एंजल लाक्पीबा जाम नुंगाइरे अनुसिंगा इमोनुगी लाइव दुमाइ तौरे अस आई खंगदेदा
ꯑꯣ ꯆꯦ ꯃꯣꯃꯤꯇꯥ ꯁꯤꯁꯇꯔꯒꯤ ꯂꯥꯏꯐ ꯕꯂꯥ ꯂꯥꯒꯦꯅꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯆꯦ ꯃꯣꯃꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ ꯑꯅꯨ ꯁꯤꯡꯍ ꯑꯦꯟꯖꯦꯜ ꯍꯥꯏ ꯑꯦꯟꯖꯦꯜꯅ ꯍꯥꯏ ꯑꯅꯨ ꯑꯥꯔꯖꯦꯅ ꯑꯦꯟꯖꯦꯜ ꯁꯤꯁꯇꯔ ꯕꯥꯂꯣꯅꯤ ꯃꯣꯃꯤꯇꯥꯅ ꯕꯂꯥ ꯂꯥꯒꯦ ꯅꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯥꯔꯖꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯦꯟꯖꯦꯜ ꯏꯆꯦ ꯀꯧ ꯑꯠꯆꯥ ꯑꯥꯔꯖꯦ ꯑꯩꯉꯣꯟꯗꯔꯣ ꯑꯦꯟꯖꯦꯜꯁꯦ ꯏꯆꯦ ꯀꯧ ꯍꯥꯏꯁꯦ ꯑꯣ ꯀꯧꯒꯦ ꯑꯅꯨ ꯁꯤꯡꯍ ꯁꯨꯁꯃꯤꯇꯥ ꯅꯣꯡꯃ ꯐꯖꯅ ꯇꯧꯔꯣ ꯍꯣꯏ ꯆꯦ ꯇꯧꯅꯤꯗ ꯑꯅꯨꯁꯤꯡꯍ ꯏꯇꯥ ꯂꯥꯏꯐ ꯍꯩꯅꯗ꯭ꯔꯕ ꯍꯪꯕꯅꯦ ꯆꯦ ꯍꯩꯅꯧ ꯍꯩꯅꯧ ꯀꯩꯁꯨ ꯅꯠꯇꯦ ꯑꯍꯥꯟꯕꯒꯤꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯍꯨꯏ ꯂꯩꯌꯦꯕ ꯍꯨꯏ ꯂꯩꯔꯗꯤ ꯆꯠꯂꯅꯨ ꯑꯅꯨꯁꯤꯡꯍ ꯃꯤ 3 ꯁꯨꯔꯦ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎ ꯄ꯭ꯂꯤꯖ ꯑꯦꯟꯖꯦꯜ ꯑꯃꯨꯛ ꯁꯥꯎꯟꯁꯦ ꯑꯣꯐ ꯑꯣꯏꯅꯦ ꯍꯣꯏ ꯑꯦꯟꯖꯦꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯑꯥꯔꯖꯦ ꯑꯦꯟꯖꯦꯜ ꯑꯅꯨ ꯏꯆꯦ ꯍꯥꯏꯕꯅꯤ ꯑꯣ ꯑꯅꯨꯗ ꯏꯆꯦ ꯀꯧ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯥꯔꯖꯦꯅ ꯍꯥꯏꯁꯦ ꯑꯦꯟꯖꯦꯜ ꯃꯣꯃꯤꯇꯥ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯁꯤꯁꯇꯔ ꯂꯥꯏꯐꯁꯦ ꯑꯦꯟꯖꯦꯜ ꯑꯣ ꯑꯠꯁꯥ ꯆꯦ ꯑꯅꯨ ꯁꯣꯔꯤ ꯆꯦ ꯃꯣꯃꯤꯇꯥ ꯑꯣ ꯑꯥꯔꯖꯦ ꯏꯇꯥ ꯚꯨꯠꯀꯤ ꯋꯥꯔꯤ ꯂꯤꯁꯜꯂꯨ ꯀꯣꯃꯦꯟ ꯂꯤꯈꯣ ꯑꯦꯟꯖꯦꯜ ꯀꯥꯏꯒꯤꯅꯣ ꯑꯦꯟꯖꯦꯜ ꯂꯩꯔꯤꯕ ꯏꯇꯥ ꯀꯤꯗ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯗꯤ ꯑꯅꯨꯁꯤꯡꯍ ꯁꯨꯁꯃꯤꯇꯥ ꯀꯤꯗꯕꯅꯤ ꯏꯁꯤꯡ ꯍꯥꯏꯗꯣꯔꯛ ꯇꯣꯛꯀꯅꯤ ꯌꯦꯡꯉꯨ ꯏꯕ ꯑꯦꯟꯖꯦꯜꯅ ꯑꯩ ꯁꯤꯜꯆꯔꯗꯩꯅꯤ ꯑꯣꯀꯦ ꯑꯦꯟꯖꯦꯜ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯥꯔꯖꯦꯅ एंजल किता तरकारी खाइसे एंजलना आज के बॉइल खाइसे आरजे ब्रो अनुसिंगा किरुनु दोराव भालो है एंजल सिस्टर मजा मजा आरजे न मजा मजा हाय रे इता डॉक्टर पुंग क्या चतुनो हाय एंजल ऐसु नंग मनाक्तैनी अनुसिंगा nga ayayꯕꯗꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯎ ꯍꯣꯏ ꯆꯦ ꯐꯧꯗꯣꯛꯀꯦ ꯐꯧꯗꯣꯛꯏ ꯑꯌꯥꯏꯕꯗꯣ ꯉꯁꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯗꯦ ꯅꯨꯃꯤꯠꯁꯨ ꯊꯣꯛꯇꯦ मजा मजा खूब मजा ꯇꯔꯨꯛ ꯃꯈꯥꯏꯗ
ꯆꯦꯃꯣꯃꯤꯇꯥ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯂꯣꯛꯀ ꯔꯨꯝ ꯁꯤꯡ ꯄ꯭ꯔꯦꯝꯁꯨ ꯄꯣꯛꯊꯔꯦ ꯑꯩꯁꯨ ꯀꯞꯂꯦ ꯉꯁꯥꯏꯗꯨꯅꯤ ꯆꯧ ꯀꯗꯧꯗꯣꯔꯤ ꯎꯄꯥꯏ ꯅꯥꯏ ꯃꯃꯤꯌꯣ ꯀꯥꯟꯗꯤꯁꯦ ꯃꯠꯇꯦ ꯃꯠꯇꯦ ꯈꯤꯇ ꯀꯣꯠꯇꯝ ꯑꯗꯨꯁꯤꯡ ꯀꯅꯥꯗ ꯄꯤꯔꯛꯂꯤꯅꯣ ꯀꯩꯅꯣꯒꯤ ꯍꯤꯡꯒꯤꯕꯣꯟꯒꯤ ꯃꯥꯏ ꯄꯥꯡꯍꯟ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯄꯨꯕꯤꯔꯛꯏꯅꯤ ꯃꯤ ꯑꯇꯣꯞꯄ ꯀꯧꯗꯤ ꯄꯨꯕꯤꯔꯛꯑꯣꯏꯗ ꯄꯣꯠ ꯌꯥꯝꯃꯤ ꯄꯨꯔꯛꯏꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯑꯅꯨꯁꯤꯡ ꯀꯅꯥ ꯂꯥꯛꯀꯦ ꯑꯦꯟꯖꯜ ꯆꯦꯅꯨꯗꯤ ꯀꯥꯏꯗꯩꯅꯣ ꯆꯦꯅꯨ ꯀꯥꯏꯗꯩꯅꯣ ꯑꯔꯖꯦ ꯑꯦꯟꯖꯦꯜ ꯁꯤꯁꯇꯔ ꯍꯥꯁꯣꯁ ꯀꯦꯅꯦ ꯍꯥꯁꯣꯁ ꯀꯦꯅꯦ ꯂꯣꯛ ꯊꯨꯡꯉꯦ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯑꯠꯆꯥ ꯆꯦꯃꯣꯃꯤꯇꯥ ꯆꯥ ꯊꯛꯎ ꯆꯉꯥꯡ ꯊꯛꯎ ꯑꯗꯩꯗꯤ ꯆꯉꯥꯡ ꯊꯛꯎ ꯌꯥꯝꯅ ꯃꯁꯥꯂꯥ ꯍꯥꯞꯄꯒ ꯑꯦꯟꯖꯜꯅ ꯏꯝꯅꯦ ꯏ ꯑꯥꯔꯖꯦꯕ꯭ꯔꯣ ꯑꯦꯟꯖꯦꯜ ꯀꯩ ꯃꯔꯣꯜꯅꯣ ꯁꯤꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯅꯨꯁꯤꯡꯅ ꯑꯩꯁꯨ ꯁꯤꯜꯆꯔ ꯑꯦꯟꯖꯦꯜ ꯑꯦꯟꯖꯦꯜꯅ ꯑꯣꯗꯣꯏꯗꯤ ꯁꯤꯜꯆꯔ ꯄꯥꯔꯇꯤ ꯔꯣꯛ 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 ꯑꯣꯟꯅꯤ ꯑꯅꯨꯁꯤꯡꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯠꯇꯒꯤꯅꯤ ꯑꯦꯟꯖꯜ ꯃꯅꯤ ꯑꯦꯟꯖꯜ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯠꯇꯒꯤꯅꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯌꯨꯇꯨꯞꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯇꯣꯞꯄ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯋꯤ ꯄꯣꯄꯨꯂꯔ ꯑꯣꯏ ꯐꯦꯃꯥꯎꯁ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯐꯖꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯐꯖꯅ ꯒ꯭ꯔꯦꯞ ꯇꯧꯒꯗꯣꯏꯅꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯩ ꯇꯣꯜꯂꯤꯁꯦ ꯑꯩꯅꯤ ꯑꯣꯀꯦ ꯑꯦꯟꯖꯦꯜ ꯔꯣꯛꯁ ꯑꯩꯇꯒꯤ ꯑꯩ ꯇꯥꯒꯦ ꯁꯨꯝ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯁꯨꯁꯃꯤꯇꯥ ꯆꯦꯕꯣꯃꯤꯇꯥ ꯀꯣꯃꯦꯟ ꯈꯔ ꯏꯔꯛꯎ ꯁꯨꯝ ꯇꯥꯕ ꯌꯥꯗꯦ ꯑꯦꯟꯖꯦꯜꯅ ꯒꯨꯗ ꯎꯅꯗꯕꯩꯅꯤ ꯅꯍꯥꯟꯉꯩ ꯈꯪꯅꯗ꯭ꯔꯤꯁꯦ ꯑꯃꯅꯤ ꯃꯅꯤ ꯑꯦꯟꯖꯦꯜ ꯑꯔꯖꯦ ꯑꯩꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ ꯁ꯭ꯋꯥꯏ ꯄꯥꯔꯇꯤꯁꯦ ꯍꯥꯏꯁꯤꯗꯤ ꯅꯪꯁꯨ ꯌꯥꯎꯏꯗꯅ ꯅꯪ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒ ꯆꯠꯈꯤꯅꯨ ꯑꯅꯨꯁꯤꯡꯅ ꯅꯪ ꯉꯔꯥꯡꯗ ꯍꯧꯔꯒ ꯍꯣꯏꯅꯦ ꯉꯔꯥꯡꯗ ꯍꯧꯔꯒ ꯑꯅꯨꯁꯤꯡꯅ ꯏꯇꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯣꯏ ꯆꯤꯆꯦ ꯂꯣꯛ ꯊꯨꯡꯉꯤ ꯍꯥꯏ ꯆꯦꯃꯣꯃꯤꯇꯥ ꯃꯈꯅꯥꯎ ꯅꯥꯏ ꯍꯥꯏ ꯑꯦꯟꯖꯦꯜꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯁꯨ ꯔꯣꯛꯁ ꯑꯦꯟꯖꯦꯜ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯇꯅ ꯏꯇꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯅꯅꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯣ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯃꯣꯃꯤꯇꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯧꯒ꯭ꯔꯤꯗꯨꯕꯨ ꯆꯥ ꯌꯥꯒꯗ꯭ꯔꯣ ꯌꯥꯒꯗꯣꯏ ꯃꯥꯜꯂꯦ ꯆꯧ ꯌꯥꯝ ꯐꯖꯅ ꯐꯧꯗꯣꯔꯛꯑꯦ ꯍꯩꯅꯥꯗꯨꯁꯨ ꯎ ꯃꯣꯔꯣꯛꯇꯨꯒꯤ ꯃꯅꯨꯡꯗ ꯘꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯝꯃꯤ ꯑꯔꯖꯦ ꯆꯦꯃꯣꯃꯤꯇꯥ ꯖꯣꯔꯥꯁꯦꯅꯤ ꯑꯦꯟꯖꯦꯜꯅ ꯑꯩꯒꯤ ꯂꯥꯏꯐꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏꯃ ꯑꯦꯟꯖꯦꯜ ꯑꯗꯣ ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯆꯪꯕ ꯃꯇꯝꯗꯅꯦ ꯂꯥꯏꯚ ꯍꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯦꯅ ꯍꯥꯏꯗꯣꯛꯑꯝꯃꯣꯕ ꯅꯣꯏꯅ ꯂꯥꯏꯚꯇꯣ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯕ ꯑꯣꯏꯗꯤ ꯑꯩꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯊꯥꯔꯛꯏꯅꯤ ꯑꯗꯣ ꯂꯥꯏꯚꯇꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩ ꯅꯪꯒꯤ ꯂꯥꯏꯚꯇ ꯑꯃꯐꯥꯎ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯗꯣ ꯆꯦꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚꯇꯤ ꯑꯩꯅ ꯐꯥꯔꯁꯇ ꯁꯔꯁ ꯇꯧꯔꯨꯕꯒꯤ ꯊꯣꯛꯏ ꯆꯦꯔꯣꯕꯤꯇꯥꯒꯤꯁꯨ ꯊꯣꯛꯇꯅ ꯂꯩꯕ ꯑꯩꯅ ꯁꯔꯁ ꯇꯧꯕꯒꯤ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯒꯤꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯀꯅꯥꯝꯒꯤ ꯂꯥꯛꯇꯦ ꯑꯅꯨ ꯀꯩꯁꯥꯡꯒꯤꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯁꯔꯁ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯩ ꯍꯤꯁꯇꯣꯔꯤꯗ ꯑꯗꯨꯒ ꯃꯇꯝ ꯊꯣꯛꯂꯛꯄꯅꯦ ꯑꯅꯨꯁꯤꯡꯅ ꯄꯣꯏꯂꯥ ꯄꯣꯏꯂꯥ ꯂꯥꯏꯐ ꯄꯣꯏꯂꯥ ꯄꯣꯏꯂꯥ ꯀꯍꯥꯅꯤ ꯗꯣꯅꯤ ꯇꯧꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯧꯔ ꯍꯩꯔꯛꯇꯣꯏꯅꯤ ꯑꯥꯔꯖꯦ ꯑꯦꯟꯖꯦꯜ ꯁꯤꯁ ꯇꯨꯃꯤꯌꯣ ꯂꯥꯏꯚ ꯀꯣꯔꯣ ꯑꯠꯆꯥ ꯑꯥꯔꯖꯦ ꯅꯪ ꯀꯩꯒꯤ ꯂꯥꯏꯚ ꯇꯧꯗ꯭ꯔꯤꯕ ꯑꯥꯔꯖꯦꯒꯤ ꯅꯍꯥꯟ ꯌꯦꯡꯕ ꯄꯨꯡ 2ꯒꯤ ꯚꯤꯗꯤꯑꯣꯗꯣ
ꯑꯥꯔꯖꯦ ꯀꯩꯒꯤꯅꯣ ꯄꯨꯡ ꯑꯅꯤꯒꯤꯗꯣ ꯃꯤ ꯃꯌꯥꯝꯒꯤ ꯂꯥꯏꯚ ꯄꯥꯔꯤꯗꯣ? ꯆꯦ ꯃꯣꯃꯤꯇꯥ ꯖꯣꯔ ꯑꯁꯦꯅꯤ ꯍꯥꯏꯗꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯔꯨꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯒꯤ ꯂꯩꯖꯩ ꯄꯥꯝꯖꯗꯦ ꯁꯨꯁꯃꯤꯇꯥ ꯑꯔꯨꯝ ꯍꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯇꯥ ꯑꯥꯔꯖꯦꯅ ꯖꯣꯔ ꯀꯔꯤꯅꯣ ꯃꯌꯥꯝ ꯈꯔ ꯍꯥꯏꯕꯤꯌꯨ ꯆꯦ ꯑꯔꯨꯝ ꯍꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯑꯗꯨ ꯂꯥꯏꯚꯅꯤ ꯁꯤꯁꯇꯔ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯃꯅꯤ ꯑꯥꯔꯖꯦ ꯑꯩꯅ ꯑꯗꯨꯒ ꯆꯪꯉꯨꯔꯒ ꯀꯩꯅꯣ ꯇꯧꯔꯝꯕ ꯍꯥꯏꯗꯤ ꯂꯥꯏꯚ ꯂꯣꯏꯈ꯭ꯔꯒꯔ ꯑꯦꯟꯖꯦꯜꯅ ꯑꯩꯅ ꯅꯣꯡꯃ ꯑꯍꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯄꯣꯁ ꯊꯨꯡꯉꯩ ꯀꯩ ꯍꯥꯏꯅꯣꯁꯦ ꯇꯧꯉꯩ ꯇꯧꯔꯒ ꯂꯥꯏꯚ ꯇꯧ ꯌꯥꯗꯅ ꯇꯧꯍꯧꯗ꯭ꯔꯦ ꯍꯩꯇꯕꯁꯤꯁꯨ ꯎꯄꯥꯏ ꯅꯥꯏ ꯍꯩꯇ꯭ꯔꯗꯤ ꯙꯣꯅꯤ ꯑꯩꯁꯨ ꯃꯃꯥꯡꯗ ꯇꯧꯒꯦ ꯇꯧꯕꯗꯣ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯁꯨꯝ ꯅꯝꯁꯤꯜꯂꯤꯅꯦꯕ ꯑꯥꯔꯖꯦ ꯈꯔ ꯍꯧꯕ ꯀꯔꯇꯤ ꯍꯨꯡ ꯁꯨꯁꯃꯤꯇꯥ ꯑꯩ ꯗꯨꯛ ꯊꯥꯒꯦ ꯅꯣꯏ ꯋꯥꯔꯤ ꯁꯥꯔꯣ ꯏꯟꯇ꯭ꯔꯣ ꯇꯧꯔꯣ ꯑꯣꯀꯦ ꯗꯨꯛ ꯊꯥꯔꯒ ꯆꯪꯉ ꯂꯥꯛꯎ ꯑꯥꯔꯖꯦ ꯆꯦ ꯔꯣꯕꯤꯒꯤ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯤꯜꯆꯔ ꯀꯥꯡꯁꯤꯗ ꯏꯒ ꯀꯥꯁꯜꯂꯛꯏꯕꯣ ꯑꯦꯟꯖꯦꯜ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤꯜꯆꯔ ꯀꯥꯡꯁꯤꯗ ꯑꯠꯆꯥ ꯁꯤꯜꯆꯔ ꯀꯥꯡꯁꯤꯗꯤ ꯏꯒ ꯀꯥꯁꯜꯂꯛꯏꯕꯣ ꯍꯥꯏꯕ ꯃꯅꯤ ꯁꯤꯜꯆꯔꯗ ꯀꯥꯡ ꯌꯥꯝ ꯀꯜꯂꯤ ꯁꯤꯜꯆꯔꯗ ꯀꯥꯡ ꯌꯥꯝ ꯀꯜꯂꯤ ꯃꯈꯥꯗ ꯂꯩꯔꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯃꯊꯛꯇ ꯂꯩꯔꯒꯅ ꯈꯔ ꯐꯩ ꯑꯥꯔꯖꯦꯅ ꯑꯦꯟꯖꯦꯜ ꯁꯤꯁꯇꯔꯒꯤ ꯐꯥꯔꯁ ꯂꯥꯏꯐ ꯑꯩ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯑꯦꯟꯖꯦꯜ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯀꯅꯤ ꯂꯣꯏꯅ ꯂꯣꯏꯅꯕ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯂꯣꯏꯅ ꯌꯦꯡꯉꯤ ꯅꯨꯡꯗꯥꯡꯗꯒ ꯍꯧꯒꯠꯂ ꯌꯦꯡꯉꯤꯅꯤ ꯑꯗꯨꯅ ꯃꯪꯗꯁꯨ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯋꯦ ꯀꯣꯛꯀꯁꯦ ꯏꯉꯥꯎ ꯉꯥꯎꯋꯦꯗ ꯌꯨꯇꯨꯕꯁꯦ ꯄꯥꯏꯕꯗꯩ ꯑꯦꯟꯖꯦꯜ ꯑꯥꯔꯖꯦꯅ ꯐꯥꯔꯁ ꯂꯩꯈꯤ ꯃꯥꯜꯂꯦ ꯑꯥꯔꯖꯦꯅ ꯐꯥꯔꯁ ꯂꯩꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯌꯥꯡꯅ ꯐꯔꯣ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯄꯨꯡ 12:30ꯗ ꯗꯣꯛꯇꯔ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦ ꯌꯥꯡꯅ ꯐꯔꯣ ꯆꯦ ꯃꯣꯃꯤꯇꯥ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤ ꯈꯨꯌꯥꯝ ꯑꯃ ꯍꯥꯏꯌꯦꯁꯇ 3 or 4 ꯒꯨꯝꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯤꯅ ꯎꯔꯝꯈꯤꯔꯣꯏ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯦꯟꯖꯦꯜ ꯁꯤꯁꯇꯔ ꯃꯅꯤ ꯆꯨꯝꯃꯤ ꯆꯦꯅꯨ ꯑꯩꯒ ꯀꯥꯅꯦꯛ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯇꯧꯁꯜꯂꯛꯑꯣ ꯆꯦꯅꯨ ꯆꯦꯅꯨ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯗꯨꯛ ꯊꯥꯔꯨꯅꯦꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯦꯟꯖꯦꯜ ꯑꯗꯣ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯗꯕꯅꯤ ꯁꯞꯄꯣꯔꯇꯔꯅꯤ ꯇꯧꯖꯔꯛꯀꯅꯤ ꯆꯦꯅꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯩꯁꯨ ꯃꯌꯥꯝ ꯇꯧꯕꯤꯅꯤ ꯑꯅꯧꯕ ꯃꯥꯅ ꯂꯣꯏꯅ ꯈꯪꯅꯍꯜꯂꯤꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯍꯣꯏꯒꯁꯦ ꯑꯥꯔꯖꯦꯒꯁꯦ ꯂꯣꯏꯅ ꯈꯪꯅꯔꯤꯅꯤ ꯑꯥꯔꯖꯦ ꯅ꯭ꯌꯨ ꯑꯣꯏꯕ ꯑꯗꯨꯒ ꯇꯧꯔꯤꯅꯤ ꯍꯣꯏꯅꯦ ꯑꯥꯔꯖꯦ ꯃꯤꯅ ꯈꯪꯕꯤꯗꯕꯁꯤꯁꯨ ꯑꯦꯟꯖꯦꯜꯗꯨꯒꯕꯨ ꯀꯅꯥꯅ ꯂꯥꯏꯚ ꯊꯥꯅꯤꯡꯗꯣꯏꯅꯣꯕ ꯃꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯑꯣꯟ
आरजे करी तौरीगे एंजल सिस्टर तौरगा लाक्तोइनी आरजे नंसु थाओ आरजे गिदी व्यू जामंगदा मालिदा मादी मुकबांगनीना आरजे व्यू जामब्रा एंजल खंगेदा आरजे एंजल निंगन नागनु यूट्यूब से निंगन नबजादे मोमिता मसा नुंगाइत्रदी रिसेट तौ तौ चे मसा नुंगाइत्रदी कइसु कायदे चे कइसु सिना कइनो नते मथंगदसु मयाम जाउबा जाय कइसु नते चे मोमिता फजना डॉक्टर जेंगो नसादो रेस्ट तौ अइसु ममांगदा तौइदुनी आर्जेना करी भ्यूनो सिस्टर अखोई मैतैसिननेको हाइदी अखोई मैतै मसेनना कई हाइनाखिदोइनोना इकाई इकाइना लैयेबको दुननी मी अतोपदी आइदी दुम इकाई खंगदबको सुबेदी ब्लॉग हाय सुबेदी नमस्ते वेलकम आपको मेरे लाइफ में आपको स्वागत है थैंक यू मेरे लाइफ पे आने के लिए कई वना नुआइतिन चेमो कई वना नुआइतिनो चेमो मिता से चेमो मिता एंजल ना कई वना नुआइतिनो आए चेमो मिता ना सुन तागे सुबेदी कैसे हो सिस्टर मैं ठीक हूँ सुबेदी जी क्या मैं आपको भैया बोल सकती हूँ मोमिता एंजल अरुम हौबनी है तू मी लाले सिस्टर ब्रदर दुनी लाए लाए मी अमखती लाक्चरे अनौबा अमखक एंजल ना ओके अच्छा अच्छा चे मोमिता सुबेदी जी जी मुझे भाई बोलिए ओके थैंक यू भैया एंजल सुबेदी सिसु कनो तौ नंग कनेक्ट तौदबो ओइदी तौनौ मोमिता हाय सुबेदी कैसे हो सुबेदी ब्लॉग हाय सुबेदी भैया आपको मोमिता दीदी आपको हाय बोल रहे हैं एंजल वेलकम सुबेदी जी एंजल एंजल ब्लू पिरौरा सुबेदी मोमिता सिस्टर नमस्ते आरजे एंजल वीडियो अपलोड करो मोमिता वाई नमस्ते सुबेदी जी ब्लॉग सुबेदी भैया आपको ब्लू चाहिए एंजल याई नंग अखंग मीरोसे एंजल अखंग हाइबु अइना ममांगी चे मोमितागी लाइव तेरा चे रोबितागी लाइव तेरा कनो कनेक्ट तौनखिबनी अदुम कमेंट का अमनी दी दुम तौनारे दोनी दो कनेक्ट तौने सुजाई एंजल ना वारौख्रे आरजेदा आरजे नंग अइगी रिसेंट वीडियो फाव येंगदे दुगा जेंगचनी आरजेसु जेंगबनी जेंगचनी संगदना तौइनी हाइदी नंगनादबको सुबेदी ब्लॉग सभी फ्रेंड को मेरी नमस्कार अच्छा सभी फ्रेंड को सुबेदी भैया की तरफ से नमस्कार कर रहे सभी दोस्तों को एक साथ कनेक्ट कीजिए जो जो ज्वाइन नहीं है वो कनेक्ट कर सकते हैं नमस्कार नमस्कार एंजल नमस्कार नमस्कार
आरजे काय पाइख्रे आरजे काय चख्रे मोमिता चे मोमिता सुबेदी बहुत अच्छा फ्रेंड है ज्वाइन करो। हाँ जी सुबेदी हाँ ये भैया मुझे भी ज़्यादा टाइम नहीं हुआ है मिला हुआ फिर भी अच्छा है ज्वाइन कीजिए जो नया नया दोस्त है। एंजल ने आरजे कौरे आरजे का मांग थमहोंदे आरजे एंजल आई मखोनसे अमुक अप डाउन तौब्रा सुवेदी भैया आपको ब्लू चाहिए आपको कनेक्ट करना है आरजे लाए ओ एंजल अमल लैरम्मे सॉरी काउग्रे ngasi yenge ओ मानजि चेलुरेनी जेंगबा आरजे से हौजिक नॉर्मल ओरे ओके ngसाई तपना ngangamira आरजे लैने लै चे लाए ngसाई वाइना अमु म्यूट ओइबा ओ एंजल मरक मरकता अगांग कपकपा दुगिनी अगांग अपिकपा लैबगिनी एंजल मरक मरकता अगांग कपइबा एंजल आरजे शॉर्ट का लॉन्ग वीडियो गनी को आरजे कमेंट इरो आरजे वीडियो जेंग चेन माले अमुका एंजल ना वीडियो जेंगते हाय दो मा चेन गरे वीडियो जेंगबा एंजल वीडियो एडिट तौबा सिनेमा तल्लिबा तनगनु तनबा जादे आरजे होय एंजल देखबो ओके आरजे मी से अमुका लाई अमुका चली दुमान तवी हेलो मैम पुनम कना कनानो लैसे कमेंट इबिराव लैरदी चे मोमिताना एंजल तनबा यादे चुम्मी एंजल तनबा जादे एंजल नोखरे चे मोमिता मोनो ओइरबो नंगी लागले वेलकम चा थकलाबो चलूरिदो चा थकलक्परा हाइबा बेदी ब्लॉग नमस्कार एंजल सिस्टर नोटी यामना लिखपदुगा काउरिनी सॉरी कैसु काइदे जल चेनु अइंगोंदसु साफ तौबी रउने नंबू चेनु एंजलना मांगोंदसु साफ तौबीरउ आए खरा सपोर्ट तौबीरउ आए अनु सिंह सुष्मिता खुद की लाइव करके और दूसरों का ज्वाइन करने का एक्सपीरियंस कैसा लगा आज मुझे पीसना पड़ रहा है मैं भी पीस रही हूँ कोलू में एंजल ओके लाइव की बात सुवेदी जी नमस्ते
सुबेदी नमस्ते कर रहा है सभी को। एंजल इट्स ओके आरजे ब्रो, जा मैंने माफ कर दिया। आरजे आपको माफ कर दिया एंजल ने। एंजल का बहुत बड़ा दिल है। ये मोमिता ऑन। एंजल ओके चेनू। एंजल चेनू से जाम थमोई चावबा सपोर्टरनी मा सोइदना तौरकनी। थोड़ा थोड़ा लाइन पे आया, आगे बहुत बाकी। पता है मुझे भी पता है। आरजेसे कहीं मरम मरक्ता मांगिसे। आरजे मांग्रे। एंजल नंग मांगोंदा कनो साफ तौगेरा सुबेदीसिगा मा हल्लकनी। एंजल न्यू ईयर करी प्लान लेनगे मयाम। एंजल अगिदी प्लान लेबुदी लेत्री नोइसु ओइबदी जाय कनोमदी न्यू ईयर निना। सुबेदी भैया आप कैसे हो? सुबेदी भैया नए नए दोस्तों के साथ आप कनेक्ट कर सकते हैं। आप कनेक्ट कीजिए, आप एंजल को भी कनेक्ट कीजिए। अगर कनेक्ट नहीं है तो कनेक्ट कीजिए, आपको एंजल आपको रिटर्न कर देगा आपको पक्का। आपको ब्लू चाहिए तो मैं दे देती हूँ। अनु सिंह पटरी पे बैठने में बहुत पापड़ बेलना पड़ता है बेबी। सही बात है। एंजा सुबेदी जी हाई कर रहा है। मोमिता चे मोमिता इता उसा लोइद्रिबो खंगदेने चे मोइगी अचौबसिंजे लोइद्रदि अइगिसु उबिरोय। अनु एंजल अइखोइदि मिनी स्कर्ट सेलगा रील सेमगनी। सेमो आई लाइक तौगे। एंजल नोग्रे। ओके इचे अनु आई कमेंट तौथरके आइसु तौगनी। सुबेदी जी लाला लाला गाना गा रहा है। चिचौ निपासे अइना ngसाइदगी मांगोंदा असंगबा पिरौरा हाइसु मा सुकुम खुमदे। एंजल पिरक्के से। इता खंगदेने आई चलुदे। अनु सिंहना इता खंगदेने आई चलुदे हाइबा। चमोमिता लाइव की हंगबदो इमाले। ददी ला 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 हाय करे। अनु सिंहना ओके बेबी। अनु सिंह तब तो मजा आएगा। आएगा आएगा। ला 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 ला। एंजल चेनू नोखे। अनु सिंह सुबेदी जी कैसे हो? सुबेदी भैया गाना गा रहा है क्योंकि न्यू ईयर आ रहा है। अनु सिंह चाय बना रही है। अनु सिंह आप पियेंगे? दीजिए आप सभी को चाय दीजिए। सुबेदी भैया को भी दीजिए, एंजल को भी दीजिए चाय। मोमिता दीदी को भी दीजिए। चे मोमिता नोखरे इता आई याउजरोय हंजन हंजन यंगलके इता की रील्स तो मिनी स्कर्ट सेटपगी रील दो अमुकता 1M जौदोइनी। सुबेदी जी अनु जी नमस्कार। अनु सिंह आरजे कहीं घूमने गया होगा। हाँ गया लग रहा है। लगता है एंजल का वीडियो देखने गया है। एंजल चे उसावदा अमुक कोरुगे लेरमु मैम। एंजल तौनुदा नंगबो। अनु सिंह सबको चाय चाय पिरे एंजल। आरजे लाए एंजल चखिनो। आरजे आई लागले अमु काय चलुइनो आरजे नंग नवा साइकेल साउना अमुक चत
ꯑꯃꯨꯛ ꯂꯥꯛ ꯋꯥꯔꯝꯃꯅꯤ ꯅꯨꯡꯁꯤꯡꯉ ꯏꯇꯥ ꯌꯥꯎꯗ यारोय सुबेदी जी मैं तो टी नहीं पीता हूँ सिस्टर कॉफी पीता हूँ ओके अनु दीदी सुबेदी भैया के लिए क्या आप कॉफी बना के दे सकते हैं कॉफी बना के अगर दे सकती हो तो एक कप दीजिए भैया को ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ ꯑꯩ ꯆꯥ ꯊꯛꯂꯤ अच्छा एंजल लैरी ओके थैंक यू एंजल आज फोन लागले होय फोन लागलदी उपाय लेते इमरजेंसी होरदी ओके एंजल चाय तो पी के जाओ लब फोन लाक्पा अदुगिनी आर्जेना चेमुमता नोखरे चेमुमता ngasi मसानाबा फरनी चेमुमता पेन नोक्थो ना फद्रोबनी एंजलना आई चा थकतीनी चेनु जादरे नंगी चादो मी कनाम थकते कॉफी लोलो नंगी चादो मी कनाम थकते नत्रगा कोल्ड ड्रिंक एंजल सुबेदी जी ला अनु सिंह सुबेदी जी आज कॉफी नहीं इसी से काम चलाओ सुबेदी जी भैया आज अनु दीदी के पास चाय नहीं है वो चाय नहीं बना रहा है वो कॉफी बना रहा है नहीं सॉरी वो आज कॉफी नहीं बना रहा है चाय बना रहा है तो आज चाय से काम चला लीजिए एंजल नंग सुबेदी से कहीं तौरी से खंगदेने ऐसे अनौबनी चेरोबितागी लाइफ कहीं खंगनबनी सुबेदी ओके सिस्टर अब मैं ड्यूटी जा रहा हूँ नाइट ड्यूटी है ओके सुबेदी भैया थैंक यू मेरे लाइफ पे आने के लिए एंजल की जूस ओइना इचेनु सुबेदी जी बाय सुबेदी सबको बाय कर रहा है एंजल बाय सुबेदी एंजल ऐसु ngahak lega loisalani da mi se kain tawdabanina ऐसु ahanbani सुस्मिता पहला नशा पहला खुमार आज संपत करो ओके पुंग क्या फारे पुंग अमगा मिनिट 16 फारे अमा मखाइदा लोइसलगेको चेममताना सुबेदी बाय बाय चखरा मारे चेमा चे मिनिट अहम मरी तंग लेबिरो अदुगा अमा मखाइदा लोइसलगे नत्रा अनु सिंगा डोंट नो एंजल होय सिस्टर आई वारी ताते कमेंट सुम तौगे आई रूम दा चले ओके कितना मिनट पुंग अमगा मिनिट 23 चलेबा हजिसे अमा मखाइदा लोइसलगे हाइबा जाब्रो जारबा एंजल ओके आरजे वारी तादे आरजे रूम दा चले एंजल अनु सिंगा ओके बेबी एंजल ने याय होय सिस्टर हैते तौबैना नोय मयामना फना बुजामना सपोर्ट तौबीरे ममता होय एंजल लग जाओ आरजे ने एंजल लग जाओ कदौगे बा नंसु लाइफ पे जाओ गदो चानिपासु ममा थिरेने नो थैंक्स बेबी जाते लौसलू एंजल अगी लाइव डे 30 दा तौगे मयाम लाक्पियू एंजल पुंग क्या तौदोइनो अने हाइदी आगांगसे कहीं तौबनीने आगांग नंगनब होनांगीदने हेक्ता खंगहौदेबा अदो नंगना मथंग अमा अमागी लाइफ चंगबा मतमदा दुम मतमदो खरा शेयर तौरमोबा इचे अनु
ꯆꯦ ꯑꯅꯨ ꯀꯥꯎꯅꯤꯀꯣ ꯄꯨꯡꯗꯤ ꯑꯦꯟꯖꯦꯜ ꯄꯨꯡꯗꯣ ꯍꯥꯏꯌꯨ ꯄꯨꯡ ꯑꯃ ꯅꯪꯅ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯃꯨ ꯑꯣꯀꯦ ꯑꯦꯟꯖꯦꯜ ꯄꯨꯡ ꯀꯌꯥꯗ ꯑꯦꯟꯖꯦꯜ ꯂꯥꯏꯚ ꯄꯨꯡ ꯀꯌꯥꯗꯅꯣ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛꯆꯠꯀꯅꯤ ꯑꯗꯨ ꯎꯠꯂꯛꯀꯦ ओके इता वाजर मनी चे मोमिता वाजर है फेब्रो वाजर है एंजल सुआपी रे आरजे सुआबी रे ओए एंजल मैम अम्मा मखाई था तो रे अम्मा का मी कुन्मा पंचत खरे सेकेंड निफू चत खरे लोइसले सिरा मैम लोइसले सिको चे लोइसलगे ngasiगी चे मोमिता बाय बाय मैम बाय थैंक यू मैम लापीबगी थैंक यू